ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯀꯤꯕ ꯊꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯎꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨꯝꯂꯣꯟꯅꯕ ꯌꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯂꯩꯕꯗꯧꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯊꯣꯡꯁꯤ ꯊꯤꯡꯖꯤꯜꯂꯁꯨ ꯆꯠꯂꯨ, ꯑꯩ ꯀꯤꯔꯛꯂꯦ꯫" ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯀꯤꯕ ꯍꯥꯏꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯈꯪꯗꯦ, ꯃꯊꯟꯇ ꯀꯤꯔꯛꯏ, ꯃꯁꯥ ꯃꯊꯟꯇ ꯀꯤꯔꯛꯄꯅꯤ꯫ ꯀꯤꯕ ꯈꯪꯗꯕ ꯅꯍꯥꯛꯅꯗꯤ ꯈꯪꯂꯣꯏ." ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯏꯁꯥꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯅꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯤꯔꯨꯒꯦ." ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯀꯤꯕ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯡ ꯈꯔ ꯂꯦꯞꯇꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯆꯤꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡ ꯃꯊꯛꯇ ꯀꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯊꯤꯕ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯃ ꯃꯩ ꯊꯥꯔꯒ ꯃꯩꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯏꯪꯒ ꯏꯪꯕꯅꯦ, ꯃꯁꯥꯁꯨ ꯋꯥꯕꯅꯦ꯫ ꯃꯍꯥꯛꯅ ꯃꯩꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯩꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯩ ꯌꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯎꯆꯦꯛ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯊꯧꯅꯥ ꯐꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯒꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯇꯥꯛꯄꯤꯌꯨ." ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯀꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩ." ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯎꯗꯦꯅ." ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯠꯂꯣ, ꯁꯤꯒꯤ ꯆꯐꯨ ꯑꯃꯗꯤ ꯆꯦꯡꯁꯤ ꯄꯨꯔꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯊꯣꯡꯉꯨꯆꯣ." ꯅꯨꯄꯥ ꯃꯆꯥꯗꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯨ ꯁꯥꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯐꯟ ꯆꯣꯡꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯒ ꯆꯤꯡꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯤꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯇꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯡꯂꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯁꯤꯡꯗꯨ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯅ ꯆꯐꯨꯗꯨ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯣꯡꯐꯝꯗꯒꯤ ꯃꯈꯨꯠ ꯑꯃ ꯊꯤꯟꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯆꯥꯛꯇꯨ ꯑꯩꯒꯤꯔꯥ?" ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯅ ꯑꯁꯤꯕ ꯅꯣꯏꯗ ꯑꯍꯤꯡꯕ ꯃꯤꯅ ꯆꯥꯒꯗꯕ ꯆꯥꯛꯁꯤ ꯅꯣꯏꯗ ꯄꯤꯒꯅꯤ ꯈꯟꯕ꯭ꯔꯥ?" ꯃꯍꯥꯛꯅ ꯃꯣꯡꯐꯝꯗꯒꯤ ꯊꯤꯡꯒꯠꯂꯛꯂꯤꯕ ꯈꯨꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯃꯁꯇꯨꯅ ꯊꯣꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯇꯨ ꯄꯨꯔꯒ ꯆꯤꯡꯊꯛꯇꯨꯗ ꯑꯃꯨꯛ ꯍꯨꯏꯁꯦꯜ ꯈꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯇꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯄꯤꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯊꯦꯡꯅꯔꯛꯂꯕ꯭ꯔꯣ?" ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤꯃꯠꯇ ꯊꯦꯡꯅꯔꯛꯇꯦꯗ꯫ ꯃꯣꯡꯐꯝꯗꯒꯤ ꯑꯁꯤꯕ ꯃꯤ ꯑꯃꯒꯤ ꯃꯈꯨꯠ ꯑꯃꯗꯤ ꯆꯥꯛ ꯆꯥꯒꯦꯅ ꯊꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯆꯥꯃꯁꯅ ꯊꯣꯝꯕꯗꯒꯤ ꯃꯗꯨꯁꯨ ꯈꯨꯗꯛꯇ ꯃꯥꯡꯈ꯭ꯔꯦ." ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯨ ꯃꯩꯗ ꯌꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯉꯛꯄꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯕꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯎꯔꯝꯗꯦ꯫
Huranba amana amuk hairaklami, fare fare adudi chinggi nakanda aruba pukri ama leiribani. Pukri duda chalo nahak mafam adudadi akiba thengnaba yai. Nupa macha adu mafam du thadokuna chatkirami. Mahakna pukri dugi ising adu thagi manganda yamna langna urami. Mahakna pukri dugi manakta changsinbada pukri dugi manakta angang singna sananaba ahaibi ama leiramba thengnarami. Ahaibi aduda angang ama kaptuna phamlami. Nupa macha duna khallami, masidi angakpa ahaibi nine. Ising manaksida karamna leiramliba jano. Aduga angang asina karigi kaplibano. Mahakna angang dugi manakta changsinbada nupi amana angang dugi manakta changsilaklami. Aduga nupa macha aduda hailaklami. Ai angang asibu ahaibi asidagi lauthage. Adubu mahakna leiribasi wangbanina ai lauthaba ngamdre. Chanbiduna nahakki lengjumda nethanbiduna angang asibu amukta lauthahanbiyu. Nupa macha aduna nupiduna hairibadu ayaba pirami. Nupi aduna mahakki lengjumda karami. Adubu nupi aduna angang adubu ahaibi adudagi irai laina lauthaba yarabasu mahakna nupa macha adugi lengjumduda yamna kanan nethaduna leirami. Nupa macha adudi nupidu yamna lumanbadagi warami. Mahak chor phulaklami. Mahak isingda tage tawrami. Maram aduna mahakki araiba pangal sizinaduna mahakna nupi adubu kanna langlami. Nupi aduna leimaida tabada mahakki khudangdagi khuji ama taraklami. Nupa macha aduna khuji adu khulami. Mahak macha mathanta haijarami. Masigi khuji sidi aina yum thorakpadagi thengnariba angakpa mayamsi ningsingnaba thamjilage. Masi hairaga yengthorakpadadi angang nupi amadi ahaibidu mafam adudagi mangkhirami. Mahakna khujidu mahakki makhutta sijilaga chingdugi nakanda leiriba sahar aduda amuk laklami. Mahak chak yamna lamlaklami, isingchu yamna khawranglaklami. Mahakna labiduda chum lakpada mijau amana mahakpu khamlami. Mahakna nupa macha aduda hairami. Nahakna khujidu kadaidagi puraklibano? Khujidu aigini. Nupa macha aduna khumlaklami. Natte, khuji sidi aigini. Nupa aduna amu hairaklami. Natte, madudi aigini. Aingonda pirau natrabadi nahak awafabda tagani. Nupa macha aduna hairaklami. Phare, adudi aikhoi ani judge amagi manakta chalaga aikhoigi warisi lirurasi. Mahakna khujisi nahakini hairabadi khujisi nahaki oiro. Aduga mahakna khujisi aihakini hairaklabadi khujisi aina adum laurage. Nupa adusu mahakna hairibudu yarami. Makhoi ani achum aran khangdoknaba afauba judge amagi manakta chalami. Judge aduna makhoi ani gi wakat adu yamna munna taraba matungda mahakki rai asumna taraklami. Nakhoi anina khuji asi nakhoi gini haina praman piba ngamdrabanina khuji asi aigi inakta thamlagani. Nakhoina khuji asigi atopa namadu puraktriba fauba. Judge aduna adumnan rai tarakpaduda makhoi ani ngakna yengnaraga hairami. Aikhoidi khuji namadudi kadaidagi thirudoiba. Makhoi ani kanararoi khanbadagi mafamdu thadoktuna chatkirami. Nupa machadu mahak kadaida chatkadabano khangdabadagi mahak samudra khongbanda chatlami. Samudrada khara laptakna jahaz ama ising manungda leiba nungjau amada thengjinbadagi lukke tawrami. Jahaztuda tongliba miyoising adudi siradra kibadagi kanna makhoibu kanbinaba lauraklami. Nupa machaduna makhoida laurami. Nakhoibu mafam aduda akiba thengnarabro? Samudragi ithak ipom maraktuda asumna khonjel yauraklami. Aikhoibu kanbiyu. Aikhoi irakna duna sigadawre. Adudagi nupa macha aduna mahakki mafi maro lauthoklaga jahaztugi manakta iroirami. Mahakna miyoi kaya isingdagi jahaztuda thangatpirami. Jahazda tongliba miyoising aduna amuk lauraklami. Jahazsi yamna haire. Aikhoi thuna ising manungda luplagani. Aikhoi siradra khanbada yamna kire.
Nupa macha aduna makhoidagi thauri ama laurami. Thauri machin amana mahaki masada kirami aduga atopa machinduna jahaz tuda kirami. Mahak samudra manungda lublami aduga jahaz tuna thomjilliba nungjaudu karomdano yinglami. Mahakna sum lupada samudragi makhada yorami aduga mahaki akoibaduda yinglami. Mahakna samudragi nupi amana chain amana jahaz adubu kiraga samudra makhada sum chingthaba thengnarami. Mahakna nupi aduna pairiba chain adu mahaki makhuttagi mulami. Jahaz adu ising mathakta ningthijana amuk holami. Mahaki makhong manakta taramba thang amana mahaki masada kiriba thauri adu lenthalami aduga thauri aduna nupi adubu nungjau amada kisalami. Adu oirabadi nupi aduna adugumba migi awaba tanaba tawba thabaktu amuk hana tawba ngamlaroi khalami. Nupi duda bidai piramlaga mahak samudra mapanda amuk halaglami. Nupa macha aduna mafi marol du thuna sechillaga phajaba laikol amada amuk laglami. Laikol adu phauduna apikpa isingi ichel amasu chelami. Numittu yamna sarami. Mahak yamnasu warami. Mahakna laikol aduda changlami aduga lay manam nungsiba satpa mongsong amagi manakta phamlami. Mahak wamanbadagi khanghodana tumthakirami. Ngaihak leiraga ayingba nungsitna mahakpu mikap thohalaglami. Mahakna apikpa isingi ichel aduda khunu ahumna ising manungduda luptuna sanaba urami. Aroibadadi khunu ahumdu ichel dugi makhada lupkhirami aduga phaugalakpadadi laisabi ahum oina phaugalaglammi. Makhoina phaugalakpada mani muktana saba table amaga loinana phaugalaglammi. Table adugi mathakta thaknaba cup ahum thamlami. Laisabi amana thaknaba cup sing adu makhoigi thaknaba mahidu hairami. Laisabi amana cup tu thangatuna thakke tawrami. Manau amana mahakpu khamlami aduga hanglami. Iche nahakna thaglebadu kanagi hakchang manghananabano. Machi aduna khumlaglami. Aigi mongpham manakta chak thoglamba nupa macha adugi hakchang mangnabani. Aihakna mahaki chak tu chage hairubagi mahakna aigi khut chamasna thomlamlaga chatki. Mahakti mi ataigumna kibasu kide adu nahakti kanagi hakchang manghanaba thakadoino. Manau aduna khumlaglami. Aibu lengjumdagi kanna thadarakhiba nupa adugi hakchang manghananaba thakadawribani. Mahakna thadarakpadagi ai leimaida yamna kuina gyan mangduna laiki. Ado atombi nahakna kanagi hakchang manghananaba thakadawribano. Atombiduna haraglami. Aina jahaz ama samudra makhada chain amana kanna chingsilingaida thauna phaba nupa amana laglaga jahaz adubu thadokhi aduga aibuna nungjau amada kisinduna thambiramki. Mahaki hakchang manghananaba aina thakadawribani. Machin manau lesabi ahumdu makhoigi kaptu thangatuna tumina thaglami. Makhoina kaptu table hek thambaga nupa macha adu makhoigi mamangda leplami. Mahakna makhoi ahumda hairami. Nakhoina manghanba pamliba misaktu aihakni. Nahakna nahaki khuttagi tahauba khujidugi namadu aingonda piyu. Mijau amana khuji adubu aingondagi munnaba honare. Mahakna khujidu lauhankhiba yade. Khuji adu judge amana mahaki manakta thamli. Khujidugi namadu pidrabadi khujidu piraroi haire. Aina khuji namadugi mafam khuding chattuna thiraklibani. Haujikti aina nahakpu angakpa mafam asida thengnare. Laisabising aduna mahakna pamliba khuji namadu pirami aduga haraglami. Chalo khuji si puro aduga judge adudagi khuji du laujaruro. Nupa macha aduna haraglami. Aina nakhoibu kaidongaidasu kauthokcharoi. Masi hairamlaga mahakna judge adudagi khuji namadu lauba chatlami. Judge adudagi khujidu lauraba matungda mahakna akiba thiba amuk chatlami. Mahakna sum lakpada mahaki lambida akiba haibasi karino haibadu thengnaramde.
ꯅꯣꯡꯃꯗꯤ ꯑꯆꯧꯕ ꯁꯍꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯍꯔꯗꯨꯒꯤ ꯂꯝꯕꯤꯗꯨ ꯃꯤꯅ ꯄꯤꯛ ꯊꯟꯅ ꯂꯩꯁꯟꯕꯗꯒꯤ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯤ ꯑꯃꯗ ꯍꯪꯂꯝꯃꯤ, "ꯃꯌꯥꯝꯅ ꯂꯝꯕꯤꯗ ꯂꯦꯞꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯁꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯤꯡꯊꯧ ꯑꯃ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯇꯋꯥꯔ ꯑꯁꯤꯗꯒꯤ ꯑꯁꯦꯡꯕ ꯈꯨꯅꯨ ꯑꯃꯃꯝ ꯊꯥꯗꯣꯔꯛꯏ꯫ ꯈꯨꯅꯨ ꯑꯗꯨꯅ ꯇꯣꯡꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯈꯨꯅꯨ ꯇꯋꯥꯔ ꯑꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯒꯅꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ"꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯡꯗ ꯎꯔꯤꯕ ꯇꯋꯥꯔ ꯑꯋꯥꯡꯕ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯍꯦꯛ ꯌꯧꯕꯒ ꯈꯨꯅꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯐꯖꯔꯕ ꯈꯨꯅꯨ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯈꯨꯅꯨꯗꯨ ꯁꯨꯝ ꯄꯥꯏꯊꯔꯛꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯀꯣꯛꯇ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯌꯥꯝꯅ "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ" ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯠꯅꯅ ꯃꯥꯏ ꯄꯥꯛꯇꯕ, ꯂꯥꯏꯔꯕ ꯃꯤꯁꯤꯡꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕ, ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯟꯕ, ꯐꯠꯇꯕ ꯃꯤꯕు ꯐꯍꯟꯕ, ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯉꯝꯗꯕꯗꯨ ꯃꯥꯡꯖꯧꯅꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯃꯍꯥꯛ ꯆꯃꯝꯅꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯄꯨꯛꯅꯤꯡ ꯆꯪꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯤꯌꯥꯝꯅ ꯅꯧꯅ ꯅꯤꯡꯊꯧ ꯑꯃꯃꯨꯛ ꯈꯟꯅꯕ ꯈꯨꯅꯨꯁꯤꯡ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯣꯡꯂꯝꯃꯤ꯫ ꯃꯤꯌꯥꯝꯗꯨ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ" ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯈꯣꯏꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯤꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯀꯨꯏꯅ ꯊꯤꯖꯔꯛꯄ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯃꯗꯨꯅꯤ"꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛ ꯈꯛꯇꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯗꯨ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯕꯗꯨ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ ꯑꯃꯗꯤ ꯑꯀꯤꯕꯗꯨꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫